Manipur Top Channel की माइकई की मरुएबी इपाउसिंग म्यामदा थमजगी अहानबदन डिस्टर्बेंस फ्री एजुकेशन जोन की डिमांड तौदुना वकत मिफम फमदुना खोंजंग संसिंख्रे तरातरे सुबा डिस्टर्बेंस फ्री एजुकेशन जोन डिमांड डे 2024 सकोलदुना ngasi mahiroi singi mahiroi singamadi oja sing वकत मिफम फम यावना खोंजंग संसिंख्रे Coordinating Committee on Disturbance Free Education Zone Demand की मियंग मखादा ngasi St. Stephen's Higher Secondary School, Hyangthang TG Higher Secondary School, Manipur University, St. Joseph Higher Secondary School, Shanghai Pro, Comet School, Millennium Institute, Manipur College, Oriental College, Sadar Patel Government High School, Imphal Valley Academy, Heritage Convent School Amati, Kurkul Brighter Steer Public School, Loitang Kunau Singu sing the Kongjang sing sang sincre. Ngasi sang sing kiba Kongjang adura Mahiro sang sing the Pu Tang Bungam Loida Lamadi, Pochegi demand to bigano, Langana education sector da politicized to bigano. Sayamagi Laiba Numit, Sahunga, Humfuga Mangani Gimanunda, Numit, Saniga Kundegi Tada, Mahiro singna, class down about low on Langan sin view. Loina Langana Matam Sana Tavok Pekatabana. Mai masing tambagi kangon kahenba amadi mahiroi singda awaba pibasi tawritabani education sector the corruption nepotism amadi favoritism to bigano education sector si yekai thingai laitaba disturbance free oiba mafam ohelo haba demand sing toki khongjang adu da saruk yakhiba Manipur college ki oja man phongdokibada mahiroi singna khunai sigi tungi yumbini maram asina education sector da makalamate gi ayat apan laitanaba mahiroi singbu mapung fana mahai tamba phungan bai bisi mathautai masigi da ngasi ki khongjang sida saruk yabani haki amaromda khongjang asibu sakotladuna Imphal Valley Academy ki class 12 science ki mahiroi Jasmine Konthaujung phongdokibada mahai tamba da kanagumba amatana makalamate gi apan mapibigano Manipur da tangdolai tadaba phibam lairiba sina hanadagi hauna mahiroi singna mahi tambada khudongsa daba kya mayungna duna lairambadagi hengalakli maramasina afaba khunai magidama aikhoi khudimagna mahiroi singda ayat apar laitana mahi tamana na bukhona mina saiki amaromde heritage convention sangsingi khongjungda Saruk Yaraduna Coordinating Committee on Disturbance Free Education Zone Demand ki member TS Azinasu Laiba Kangani Hana Tulak Liba Loop Singi Ming Sijanaduna Shell demand Tauriba Sikudak the Lapiu Manipur Tok Libi Iranga si Haurak Padigilang si phaoba Mahisang Sing the Shell demand ka Hena Sataraki Tawong si Yanindi Hibin Singu Singsu Wapam Singsu Tamkianisu Pausina Makatari Atop a Pawman Union Budget Manipur Yoning Bakainingani ERDO Parliament ke huzuk sathariba miphamasida Union Finance Minister Nimara Sitaramana puthokiba Union Budget to 24-25 asi manung ihohoba duga Manipur goina khwaidigi ningba kainingai oiba budget ni haina Economics and Resource Development Organization ERDO Manipur gi makedigi pen na phongdorakli Manipur Press Kaptang asi pangthokiba pawgi miphamamada lup asigi secretary Nahakam Santana phongdokibada handak puthokliba budget asi Manipur gi oina kanadaba budget amani state asigi hausi oiriba tangdu laitadaba phibam Manipur gi market pothokpagi sang amadi Act is policy gi gateway ni hariba state asigi oina yengruba matamda manung ihohoba budget amani India lengana Manipur masagi State ama oina laude pangleida leijasano haibadu mayeksen takli mana makha taraduna asiguma phibam si state lenga ama oina center da mathau taba funding sing pirakna bi ki sang thakat wat pagira natragana MP oiriba center lenga ka coordinate to wat pagira haibasi khananingai oi state asigi hausik leiriba phibam asida adumak leirabadi lakadaba sahi singna yellow proof sing sound awaba phibam mayuk naragane State asida senthok lambi hangat hanba lalon itik hangat hanna ba khona bagi mathakta Manipur lenga nasu masai goeba phirep ama lauduna economy hangat hanna bagi dama ehan ba miyeng sang ba mathau tar hen sumangna makhata na phongtoki atop pawman NDA gi budget na nupi sing bu hanthana yengbire NFIW India lengana puthokliba Union Budget 2024-25 na laiba asigi nupi sing bu hanthana yengbaga loina thajaba manghale haina National Federation of Indian Women's NFIW na Delhi da phongtorokli haina all Manipur nupi marupna sirol amada phongtorokli NFIW gi warol palladuna all Manipur nupi marupna thadorakpa sirol sin hai
World Economics Forum na piba report ki matung ina sel thunggi lamda malem gi oina nupi nupa khenabigi sang asi Bharatna chamaga nifuga taruki manungda chamaga kunga mapan suba thakta haithana laikre adu oirabadi PM na laujariba wapam asi wanthok lehendre tasengna hairabadi nupi sing backward oibigi khudam sangdam World Economic Forum na piba report na taksari tongan ba international report amana su Bharat nupi amasum angang singbu onthokna kapning mafibam mani masigi maramdi modi lenga ki mathaudang yaudaba sajate ki Bharat ki population gi tangkhai oiriba nupi singbu mirai batagini Bharat ki nupi singdi socio economic ke masum political crisis khudong thiba kayam thengnari khudong thiba singadu kharada kokona ba basic of education amasum health ki lamda lenga ki tengbang laitabu gumani new education policy ama modi na satna halabasu nupi mayamdadi onatai na ngak thengnari nupi singna awang pathakta mahi tamba ngamdabigi sang onthokna wangle maram sidagi NFIW na nupi masa mahi tamjariba singidama budgeta saru khakadabane haina taksili MGNR EGA matana nupi na hiena thabak sida saru yari adubo nupi punamak yengba tarabadi thabak suba sinmi oiba masingdadi hanthari nupi ne hena saru yajariba Narega Sahidan Numit Sani Tabak Shwangadabani Duga, Wapamana budget ki Sena Sing the Walking Woman Hotel Amadi, Wapalavas budget ki sent from the Haptre. Ana Lengi Lamda Nupising Asobu hospitals in the laying was at Pigi Sangam Wali, Maramaduna Equimasing Yamna primary health centers in the laying ditati, Asuguma centers in the city doctors in Matiksan Late, Atai facilities in Yamnawali, Nupising Mapung Pana laying the taxani, Maramaduna budget the hill, Shaktar Gidama, Henba budget, allocation Taugodaban Hadi, crime against women skinupida, award and Isatavigi, Lamdam Super Maliam the Mako, Tangmagi Fibam the lady, Langana crimes in the Siena sing Nintin Dandi people Ali Aduta Natana, crime the Siena sing Langak Pivia, Pam Naivi Yamna, Siena Ramana, Nupikiana, KSC, Tarabas Masamatan the Kiduna Handok Savanayamani, Handaki Anova. Same but low singer do budget reflect out the Rabanina Tabak on top of Thursday. Modi 3.0 gi budget a city and Obamiam gi Kanagada budget ati Mark Masakan Janavaki budget Amani Haina NFIW na Makatana Fondorakiari. Manipurasi Indians budget Yamna Noiriba special package ka Amata Haptrabus Yari Haina Urabasu crisis Asina Amadi Lamitong Fataban Impalamadi whole state Saktong gas Pangdawigi crisis amulakre. Maramadun all Manipur Nupi Murki Makedi Nupi Webishina, Wari was Kokna Bukudata, gas Marankaina Hona Panganabasu, Panganabasu, Hainasu Takshilakli Hanisu, Pauks the Makatari Makasa Tarapoina, special Kanti and Moina, Ponicol Pausig editorial Miamda Tamzagi Kaidangway Hanagi Puam the Lakadahi. Manipur Kundalai Tariba Tuan Frok Kya Gimio Kya launch na Maramoidun Awaba Kya Mayung Natun Hingli. Asugyam na wan Hingliba Miamgi Punsi, Miamgi Lantum, Napisin Bivavisi, Istelenga ki subseni. Adobe Istelenga Shin Miamgi Punsi, Miamgi Lantum, Napungamdre Havisi, Punamagna Hainari Bopni. Koki militants theories in the area dominate Kidamak Mitay Frunu Kundaba Mapamsing the bomb on the Nomai Capsinduna, Kunja Sing Tantopigi Tabuk Satadun Laki. Toklibu Lana Sina, terrorism Gitaba Oivana, Tauia Batavaka lady, Adobalenga and a Karisu Taudana lady, terrorism Mutat Bahavi Aini. Aduna, Misa Miam the Onshinduna no my capsin bar, Misam Kia Hatpa, terrorist Kitaba Asida, Shanter Langa and a Karisu Taudun Yang Duna lady Basikari Karamba, Manung the agenda Levigi Havatu, Hangatuna lady. Adobo, Saya Magathan, Helaba Phaoba Center Langana Kangsin Ushinaduna lady with Istelangaki, Sakti Edu, Taurina Kiduna Tamagas Manavani, Housi Mitay Frup Amata City Manung the Labor Natana, singing restriction Paugana Satpayatri, sing the cookie militants in the town but over the security force Amata Tingri Wapamiti, cookie militant terrorists in a Sida, Assam Rifles na. Tongshin Wadigi, Makwigi, Kulayama di Nomaru, Asukui Ravasahi Amaga, Tani Hilaba Phaoba Wat Pacomaliti, Koki terrorist in a seat, Lucian by Irangasi, Pak Leploy, Makwina Talibu demand tuan ba administration people Yaro Havisi, Shantalangana, Kangdabatanga Toba, we Makwina Talibu demand Manipur Tugainova Shinani,
Manipur kaibi yaroi haba miyam gi kholau shental lengana tabiraga loisindana leiriba la loisinana basin bibusungani miyamna hangliba kaidamwai hanage phibamda lakadagi haibisi pakum pikhi hainisu pausita makhatana phongdorakli atop pawman assembly da board of confidence lobiu handak pangthok kodoriba taragani thoi suba manipur legislative assembly gi taruk suba mi phamasina chief minister nongthombam beren bu ruling da leiriba mla ni fuga manga mapung fana sokot libera haiba khangnaba board of confidence lobiu haina imagi maira delhi meeting coordinating committee khorambal ima kaithil join coordinating committee amadi amkil na demand tokre lupsing asina puna sinduna manipur gi tuan mafam kyadagi lakpa maira paibi lupsing gi lusing busing yauna ngasi singjamaida pangthokiba mifam amada imagi maira gi kanbina ts sujatan hai handak pangthokodoriba assembly gi mifam asida chief minister n beren bu ruling mla ni fuga mangana mapung fana sokoli bra haiba utnaba board of confidence lagodabane manipur da thoklibi irang asiga mari rainana chief minister nongthomam berena prime minister narendra modi ga pung kunga mari supna pau faunaduna thabak tawri hena phongdoklagasu ruling party ki mla taraga mapana handakta prime minister ga unaduna lanasigi matana wari sanajagi haikibrai chief minister ga ma ki mla singa gi marakta pau faunadabigi mami amat urakpa asina ruling da leriba mla singna chief minister da mapung fana sakoli bra haibasi asupu wanga moiri maram asina phamgadoriba mi phamasida ruling mla singna board of confidence launa bagaloinana lamdam asibu kanana ruling amadi opposition da leiriba mla singna amat oina thabak tawbiu hanisu ti sujatana phongdokhi makhasa tharak poina kangla pau gi special editorial mayam special content oina mayam makhata na thamjari lambi sembi dabigi mayokta khongjang sa tharakpa state asigi mapalamga phauna lambi oiriba national highway sing state highway amadi intervillage road na singbusingi tuan mafam kyada lengakna matam sangna lambi samjin sajin bidana leirakibadigi lambi chatpasinda sauna khudong saraba mi unari lambi gi khudong thiba accident toina thokle lambi gi khudong thiba singda miyoi kaya gi punsi khangu thakta pikhamnaba sokpadagi lekatnaba madi mapunji supa soinaibigi laibak thiba thaudok sing asidagi miyamna laingakta lambi semjinaba khulaw lorakpa madi lambi thingbugi khongjung sangsilakliba sidagi miyamna ngakpham thokte state asigi maru oiba lambi sing yauna intervillage road singi hauji oiriba lambi gi phibam sing asi akibagi masuk oire laingaki mari lainaba loisang sing maru oina pwd gi thaupuriba minister engineer EESO na singbasingna maru eba lambi singi oiriba phibam koina satuna yengsinba mathoktai loinara lambi gi phibam phataba sing khudak war footing semjin sajinbagi thabak lokhalu lambi chatpa miyamna lambi phattabagi khudong thiba may unaba siba sokpa yawre haiduna lambi semjin biu habigi wogat ki khulaw ngaiduna leibigi thawong sathaba tawretabani miyamna lambi semjin bina ba haijabada tabidabadagi lambi thingbugi khongjang sing changsilakpada khongjang changsiliba miyambu lana lawgi muhutta laingana mathok pangthoktaba official singi mathakta oina action lokhalu laingana thawranga silokhalabadi lambi phattabagi wathok lehandaba ngamgani loinana mari lainaba department na lambi semnaba work order pikiwa contractor singna lambi semagi thabak chathadaba quality maintain tawbra tawdabra haibado check tawbagi muhutta quality yawdaba thabak khusu chatharaga sendong yenabagi thabak chathabadagi lambi gi laifam thokpa mapunsi yohan mangamdri masina maram oiraga lambi koilas thaba loidrineda koilas mapak fakalakpa koilas mathakta napi hogalakpa madi concrete hon sing laibadagi lambi singi phibam areng wada puthabagi phibam da lerki laingaki naton sumangda lebi state asigi konung imphal city khorambal kaithel manungi thangal amasum pauna kaithel manungi lambi singi phibam aduki matik fatre nong khajiktang subuda kongkutsingda ising tungsinduna leibadagi kaithel da pocha yuanba madi leiba lakpasing aduki matik khudong saraba mai unare loinana kaithel asida koiba lakpa madi tangai fadana satok sin tawbusingda lambi gi khudong thiba thokpa yawre matam punamakta lambi ayambada lok laubadagi hangoiba pokpada natana lainatina sandorakpu yabagi sauna mi paiba poknari loinana imphal municipality na konba assembly constituency mangagi maruiba lambi sing asuki matik phibam phatre imphal gi kaisam party ki wahengbam laikai gi lambi paring nagamapal dagi khoyatong phawgi lambi paring wahengbam laikai traffic point gi sagolba lambi gi
Tera Kaithel traffic point phaoba gi lambi paring da aso soba kongkuching leibadagi lambi chatpasingi punsi mangbu yabagi phibam da leidi masida natana Greater Imphal gi maru oiba lambi amadi IBR road singsu anisuba lanjau gi mamangi lambi gi phibam da pangkaknari roinana Imphal West DC office ka thangnana leiba CJM court ki sangpham lambi matam sangna semjin bidabadagi lawyer advocate singna sintha leptuna lambi khudakta sembiu haiba demanda protest tawrakliba si lengak lon gi puari da ahanani amaromda Imphal yeripok lambi gi phibam hainingai leitana phatabadagi club kunga taruk amadi mairalum nifuga manga gi apunba pudi oiriba All Kongbo Road United Clubs Organization akrukona lambi thingbu gi khongjang sangsilakpa numit mari ni manga ni suri state asigi maru oiba lambi singnatana National Highway singi lambi hausu oiriba phibam singa sigi matangda lengang athubuda miyeng sangduna war footing da lambi semduna miyamgi punsi kanana khona phamtui Langak Highway sigi ahanba thaudangdi lambi thong mai isingi phibam phana thambaga loinana education sector da ahenba miyeng sanglabadi tangdu laitaba state ohenba ngammi heba Kangla Paugi editorial nam special content moina mayamda makhatana thamjari Lushilak poina tenda performance Chief Minister Mana Pangle Langak Lairabu Sumathu Pangthok tabana miyam khangbawari Chief Minister Mana Pangle Langak Lairabu Sumathu Pangthok tabana miyam khangbawari Assam Rifles ki mutta la lusinba ngamgadaba force am athoda motsilu haina Phungsubam Lekai Women's Welfare Association ki secretary Thoithoibi Leimana phungtorakli Poirei Leimarol Maira Apun Malupki Masamas Oiribi Association asina tagyal khongbal maning lekai da liba NBCA Club tanga si pangthokiba paugi mifam amada thoithoibi leimana phungtokibada Manipur ki Chief Minister si Mana Pangle Langak palabasu pangthokpamthokpa thabak pangthoktabana miyam khangbawari yumlonaba memwari ki sangsilakliba koki theory singda Assam Rifles na tongsinduna singamari tamda misang mikhai naibi thawong sing satharakliba si akan mamongni yaningde iste lengana Manipuri Assam Rifles athubuda lakthokigadabani lana solution ngamgadaba force ama AR gi mot sinduna Manipur tangdu laitaba hanjin halakna lengana khonagadabana ki ado hausi koina di miyam pau simatang sa lusinjarage mas miyam puna na update ngaminasi